कुंबी MLA तोंग्रम रोबिंद्रो अमदी कक्सिंग एसी हानगी MLA येंखोम सुरचंद्र BJP दी याउख्रे तरानिथो सुब मणिपुर लेजिस्लेटिव असेंबली मिखल मतम लेखरब मतुंगदा मिरेप ओइगदोरिबसिंगना मिखलदा माइ पाकनबगीदमक्ता लालों क्या लेपतना यानरगली लोइनाना कुंबी MLA तोंग्रम रोबिंद्रो अमदी कक्सिंग एसी हानगी MLA येंखोम सुरचंद्र BJP दी याउख्रे ngasi BJP gi thambal sanglen da pangthokpa thoram amda makhoi harau tayam okpagi thoram aduda BJP Manipur Pradesh ki President A Sarda Devi na haikibada BJP bu nuksibiduna ticket tanari ba isil nausingna ticket phangde haina warobo tawiganu ticket phangliba miyo aduda punna sogat minaduna lakliba election asida Sydney phugi mathakta BJP na mai paktuna sungsinaba lainga am siamna si haiki BJP si discipline yamma leiba party ni maramaduna ngasi nauna sangliba miyo singnasu matam pumbada BJP gi ideology amadi principle ngakna satmina si haina appeal tawki ngasi gi thoramadu BJP gi masak nairaba miyo sing JP Nadda Bhupendra Yadav Samit Bhatra Chief Minister N Biren BJP Kaksing Mandal amadi Thanga Mandal gi miyo sing saruk yakhi atopa pawmana hairok police na kaukiba manglem jawbu mi phubagi maral siduna phajinkiba yaning de haina wakat mi pham chathakre Hairo Kendra Ladiba Hiro Police Station Gimanunsan Bas Halungpam Kang Yambeng Mamang Lekai Degi Mio Amabu Ngarang Ayuk Hiro Police Ki Team Mama Laktuna Tiramba Amadi Police Station the Lakna Bahirambadagi Ngarang Til Police Station the Sat Kibaga Bot Kamari Lena Mi Purambagi Maral Pisentuna Pazin Kiva Si Yaning De Condition Amata Yaudana to Matam the Tado Haina Nasinung Til Salungpam Kang Yambeng Mamang Lekai Community Hall the Miyamna Wakan Pam Mi Purambagi Maralda Police na Pazin Kibamio Si Salungpam Kang Yambem Mamang Lekai Degi Laurembam Manglem Jau Sahin Kuntra Apokpa M Megasandra Gawi Wakat Mifamaduda Mahak Mikhalga Mari Lenaba Tabakta Karimata Yaujadaba Yum the Tabak Shudun Lejaba Mioini Mangon the Siriba Maralasi Yum Pam Yaudabani Mahakpo Atu Matam the Tado Piu Salungpam the Santi Tambiu Maram Sadana Micham Pabiganu Maram Sadana Mipam Punta Wiganu Haiba Kolauki Asulauki Wakat mifam duda saruk yakiba tingbai jam ongi ngangbiton laimana phongdokibada masak khangdaba miyoisingna January 12 gi numidang pung 10 makhairom tabada phamungda tumdun leijaba matai manau phurit sapham anoi amadi mahaki loinabi maipakpi bu tamthina phurambagi thawong adubu ngasigi mifam asina yaningde matai manau bu siba yana phurambagi nungaitana leiringi serakasida karisu mara leijadaba manglem jawbu matai manau phurambagi thawdo asida chenai haiduna police na kauraga phajinkiba si yaningde haiki atopa pawmana Moreh-da leiba Axis Bank ki manager da ningthina pek tawduna bom ama piramle Moreh-da leiba Axis Bank ki manager da PU haiduna bom ama thamlamle thawdo singa se ayu pung 10 makhairom tarakpada bank ki staff singsu office kan naraktuna thabak paiba horakpa adu aida thokibani thawdo dugi matangda press na phangba pawmagi matungina ngasi ayuk pung 10 makhairom taba adu aida masak khangdaba miyo amana box ama da ningthina packing tawraba hand grenade yawba box ama bank adu da thabak tawba miyo amada bank adu gi manager da PU haiduna sinarambani hairi box adu hangdoktuna yenglubada bom orambadagi khudakta police ta pau piraba matungda police laktuna bom adu lokhathre box adu gi manungda tampaki lalhulup amagi maming thaba warning letter amasu yawrami hairi thawdo adu gi matangda Moreh police na case ama lokhatuna makha taba thabak lokhatpa hukre hairi Atopa pawmana Bihari na lamjau sorokta thetpa firal hura laga party bu mixat thiana ba honariba legal action lokhalagani JDU Ningthaujam Bihari na lamjau sorokta thetpa firal hura laga party bu mixat thiana ba honariba mahaki mathakta legal gi oiba action lokhalagani haina Janata Dal United ki General Secretary Maisnam Dolendro na phongdokre ngasi kaisam thong hodam leirak machinda leiba rajniti dal asigi office ta pangthokiba pawmisinga unaba mada mahakna makhata na hai Bihari na miyoi kharaga loinana khurai ACG BJP da mirep oiriba L Susindro gi da sawgale haina Janata Dal United ki firal pairaga sangkhiba du rajniti dal asiga karigumba hirama matada mari leina de loinana JDU khurai na BJP da sawgali haikiba wafam akan bomong da condemn dawi Bihari asi dal asida matam khara leiraga National Council gi member am oiramki mahakpu dal asina senior politician ama oini kai khumnaba utuna amadi lengak ngakpada yawramba misak amani haina mahakpu yamna ikai khumnaduna lakpani mahak handaki palace compound da dalasigi mega rally ama sinbada mahak lakhide loinana mamangdagi haunasu mahak party gi thabak thoram singda saruk yadaduna laklabani maramsina center dagi lakpa leader singna party gi thabak tawba ngamdraba amadi thabak thoram singda saruk yaba ngamdraba sing lokthokro haibadagi mahakpu December tang 10 dagi lokthokrabani mahakki mahutta Moirangthem Sanjoy kouba miyo amana mahut sinkrabani haribo order asidi January tang 13 da thokpani loina ngarang resign tawre haina Bihari na che amadi party office da pisilamki
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯁꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯗ ꯆꯠꯈꯤꯕ ꯃꯇꯝꯗ JDU-ꯅ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯁꯤꯗ ꯀꯥꯟꯅꯕ ꯃꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ JDU-ꯒꯤ ꯐꯤꯔꯥꯜ ꯄꯨꯔꯒ ꯈꯨꯔꯥꯏꯒꯤ JDU-ꯅ BJP-ꯗ ꯁꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯐꯤꯔꯥꯜ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯤꯈꯜ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯦꯠꯄ ꯐꯤꯔꯥꯜ ꯍꯨꯔꯥꯜꯂꯒ ꯇꯧꯔꯤꯕꯔꯥ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯗ꯭राꯏꯚꯔ ꯐꯥꯎꯕ ꯌꯥꯎꯗꯅ ꯃꯊꯟꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ